Koki theorist na tamthina hard kiba naga taruki asumbo wayal fangan luhai duna miyamna khongjang sangshin bada security ga mukna bada miyoi tara amadi security personnel hum asu apanangkhri Kangla tongbi outpost mayada laikhidraba naga taruki justice fangan luhai na masingyam laba naga amadi maitai khongjangloi sing security force ka mukna bada security force na tear gas kap tuna tan khaina bo hotna bada khongjangloi nupi yauna miyoi tara hena amadi security personnel hum asu apanang hari Thaudo si ngasi ayuk pung taramathirum tarakpada United Naga Council ki miyang makhada Native Peoples Committee Manipur Joint Tribe Council Manipur na sinduna masingyam laba naga ama sumaitai khongjangloi singna namdilong khulgi gate gi hauduna Justice for Six Naga Brother haina thaba festival waiduna kanglatong bitam na miyam gi protest rally am sakhi Miyam gi rally eduna kanglatom bida leiba police outpost mapayok silapada Manipur police amadi central armed police force ki masingyam laba team singna rally edu thingna bohana bada nakal animakta songna mukna bathoki madura security ki maike dige tear gas amadi mog bomb sisina duna miyam tan khaina bohana rakhi Amaromda Khongjangloi singki marakta su security personnel sing tamna nung thaba madi nauri kapana sing batokhi thagdok sing adura Khongjangloi nupi yauna miyoi tara hena madi security personnel ahumlom asu opan nangduna hospital sing da laikatna naba pukat khieri ngasi sangsin ki Khongjang si sahi sigi me tara humdoida Kangpupi district ki Lairon Baifei khulgi konsa khul liangmai naga khulgi pastor ani yauna khulasi kunja tarukoki militant sing na phadna pukraba matung July tara da Kangpupi district ki mapam amada mihat hatoktuna thamlamba thaudo asibu yaningdaba phongdokpaga loinana laikhidraba sing asigi justice phangangadabani haiduna ngasi masing yamlaba naga amadi maitai khongjangloi singna protest rally edu satpada security force singna Kanglatombi police outpost mayada thattuna thamlaba matung Khongjangloi sing security force sing gi marakta mukna bathokpadagi tear gas kapagi thagdok sing Khongjangloi nupi yauna miyoi tara hena amadi security personnel khra aso opanang khibna hari security personnel sing Khongjangloi sing adu mapam adudagi tan khaikraba matung mapam aduda makhata na ahenba forcing thajinduna pamdaba irang sing thoktana akanba security force gi section thorangi thabak lokri loinana mapam aduda miyam chatokisin tauna khidri security kangbugi miyoi singsu mikup na hom sing ngak senbagi thabak lokhat khriari Assembly session the NRC satnahana na ba government na move tawgani haina CM Khemsa na mahiroi sing unabada phongdokri Mathang tha September ani degi hauduna pangthokadoriba Manipur Legislative Assembly session gi manungda government asina Manipur da National Register of Citizens NRC implement tawnaba soidana move tawgani haina Minister Yumnam Khemsa na ngasi mahiroi singa magi secretariat unabada phongdokri ngasi state asigi tuan school amasung college taragi mahiroi singi lusing basingna Imphal gi Babupara da leiba minister secretariat unakhiba dura mahiroi singna Manipur state ta NRC ningthina implement tawduna mito miyancha sing khandoktriba phawba census pangthokpigano haina dabi tokhibaga loinana se minister Khemsa na center Manipur state ta NRC hana pangthoklaba matu census ki exercise sing tawgodabani haina pressure pibiyai khi mahiroi sing aduna Makhata na minister na state city NRC tawdana ain kaina sanglakhiba illegal immigrants sing khandoknaba taksin khibaga loinana mahiloi sing hangdok pi waiki mahiloi sing makhata na NRC ga mari lena bi issue sing sathagadori be assembly session asida khana bi haina su appeal tokhi mahiloi sing gi wakat sing kup na taraba matung minister Khemsa na state asida NRC implement tawnabagi dama September ani degi hauduna pangthokadori be assembly session asida move tawduna khanagani hairaduna CM na mahiroi sing da hai government asida state asida NRC implement tawbada support tawbiyu hai khibaga loinana NRC tawbada aranba yauduna tawnaba hona kana khi ngasi pangthokiba mefam aduda government gi maikai digi education commissioner ningthaujab Geoffrey amasung director education is NG Bogendra Meetei su saruyaki aduga mahiroi singi mute sing aduda DM College of Science Manipur College CC Higher Secondary School Johnstone Higher Secondary School Nambol Higher Secondary School TG Higher Secondary School Ebotonsna Girls Higher Secondary School Ramlal Paul School Model Higher Secondary School amasum Anand Singh Higher Secondary School singi mahiroi sing nalusing basing saruyaki Doctor Singh Tharak Trabadi Pung Nifugani Pan ki highway pan sa thagani
Technopal district legiba government salaiba ana lengsing da matik saba doctor sing tharakani haiba governor na thokiba order adu government na athuba matamda implement tawdrabadi Technopal da legiba civil society organization sing na tha asigi kunga mari dagi hauna national highway da pung nifuga nipan gi ban sa tharagani hari ban tawbagi warep asi tha asigi taraga nipan Technopal district headquarter da district asigi district level CSO sing gi weba apun meeting warep lokibani organization sin hiram siga mari lendina government da tha sigi taraka taruk sayola magi matam pikibni maram asina organization singa sina tha sigi kunga mari dagi hauduna ban asi sathana ba ore blokibni hari organization singa sida Technopal district leiriba primary health center PHC more da leiriba sub divisional hospital singa sida matik saba doctor sing tharaktuna health center sing ningtina functioning ta honana ba dabi tawduna lakhibni hari organization asina mamang na hairibe health center sing asida sayola magi manung da matik sab doctor sing thaраktuna mathau tahuna na bakhan ki balaikhre amaram Technopal district asi hauji dengue typhoid malaria amadi atai launagan malaina sing sandoraktuna mi kya na aduna leiribani hanisu paus ta makhata na fongdoraki shutdown manung da hospital da thabak toba miyoi singna satok sin toba ayat apan piki habigi report fangli haukiba tha sigi taraga taret ki ahing nongyai digi kaukiba pungni fugani fani shutdown manung da hospital da thabak toba miyoi singna satok sin toba ayat apan piki habigi report fangli asiguma thong asi matung amung hana tawbiga nu haina Association of Healthcare Provider India AHPI Manipur chapter gi maikedi gi appeal tarokni hiramasi gi matang da AHPI Manipur center gi president KS Ratan Kumar amasum secretary Dr. Asit Kumar Devana na thadurak pa sirol aman hai miyam na khongjang sanction ki bagi democratic right adu aikoina ikai khumnai adubo ana layinga mari leinaba hiram singdadi ay apan pibigano patient health care workers ambulance amadi medical ga mari leinaba atai servicing da ayat apan pibana ana laying da matam thindaduna miyoi amagi punsi phawbu mangbu yari bani maramaduna miyamna khongjang sangsilakpa matam da patient attendance sing yauna masagi identity card paiba health care workers sing amadi medical service ki mathau taba punama ayat apan pidana saraksin janbiu miyamna khongjang sangsinbagi right Seasonaba singa iroinana miyoi amagi thawai kanbaga mari leinaba thabak thoramsing asi puna satminana bokhonamina si masina patient amada matam sana ana lengi thabak sa thabang amgadoribani hainasu sirol asina makhatari Miyamgi aning ba apambagi matung ina satwa sarkar ama leiba tangai fade Draupadi Murmu Bharat ki President Draupadi Murmu na hairi social media gi matamasida asumba sabsaba madi miyamgi aning ba apambagi matung ina satwa sarkar ama leiba tangai fade wapamasingarang Indian Information Service amasum Indian Statistical Service ki officer trainee singa Rashtrapati Bhawan unabada President phongdokibani President hai Technology, media, economics, amasung public policy da matam gi matung na ohong kya toina lei makna hai officers sing warep lawa matam da yamna section wa madi muna khantara ba matung na lawa da bani sarkar na mapangal kangkat hanana ba masum miyam gi seva tawbi gi wakhalon sina service animaki amata ngai ba panamni makna hai mapung phan I pau phokdok phokjin tawna ba masum sengba I pau khaktamak miyam da yohon ba hai democracy satpa leba amagi yamna maru oiba saruk amani Technology, media, and public policy ki phamba da matam gi matung in ahongba kya laktuna public servants sing matam gu sunaba wakhalok sing khangba yamna muktangai fadeki NRC ga mari rainjana central leaders sing unana ba taraga mari CSO gi mihut sing yauna joint delegation ama ngasi Delhi pangkhri State the census tawdringai gi mangoinana NRC updation tawduna logi wangmada sangsilakhiba mitop singhana khandokadabani haina taraga mari CSO kanglai pakna sangsilakhiba khongjang gi manungsa nangasi lup asigi mihut sing yauna tuan organization sing gi miyoi tarana saba joint delegation ama central leaders sing unana bangasi delegate ama infal thadokri hairiba team madura taraga mari CSO kanglai pakki convener santan hakpham amako ki president SM Jalal RNYOM की Vice President Gaikhia Thaimai Com Union Manipur की President Sarto Hau Com amsong Kabu Union Manipur की President Dr. Hira Kabayari Delegation asina Central Government की mari lainaba ministers unadun state asida census pangthok tringai mangoinana NRC pangthok nabagi matana sabsana lekhaya matana
wari sanarakani hari khongsa aduga mari lainana Amakoki President S.M. Jalal na haikibada state asida census pangthok tringai mangoinana NRC pangthokadabani hairibasi miyamgi dimani issue asigi matangna delegation team asina Union Home Minister Amit Shah yauna tungan political leaders unaduna sabsana laikhai tana wari sanarakani NRC gi issue asi yamna serious oi bisu mani karigoma khongsit asida laikhai tadaba tarabari state asida halaklaba matung miyamga tanaduna democratic oiba khongjang singsangsingani haki RNYOM की वाइस प्रेसिडेंट गाइखांगम थाइमैन हाइकिबदा स्टेटस दि NRC पांगथोकपगा मरी लैनना सेंट्रल लीडर्स सिंग उनदुना लाइखाय अमा ताना वरी सनरकनी NRC अमसुम सेंसस असि यामना मरुएबि इशू नेखि लन होम ट्यूशन की मैकेडी नुंगाइरबा पाउजेल पुदुना लाक्सरी क्लास 1 दगिना क्लास 10 फाउबगी ओइबा CBSE अमसुम बोसियम की ओइबा सब्जेक्ट खुदिमकी होम ट्यूशन की खुदोंग चाबा पिजरी अखोगी सर्विसेस सिंगदी एक्सपीरियंस एंड क्वालिफाइड ट्यूटर्स गारंटी रिजल्ट पर्सनल लर्निंग वीकली टेस्ट हाईली इफेक्टिव लर्निंग नि छात्र सिंग लोइना बदा मसुम तकपी तंबी बदा एक्सपीरियंस सही कया लैरब ओजानी छात्र सिंगी सु एफोर्डेबल फी ओइबगा लोइना आककनबा छात्र मसिंग खरखक लौजगनी हाउजम कॉन्टेक्ट तौबीरो बुक तौबीहो अखोगी टेलीफोन नंबर दी 7629861851 Manipuri lol Nipan subu sidul sankhibegi ningsing thauram mafam kyara pangthokre classical language ki thak to pukhana bo honari Govindas saukhatpa khunayamas saktak pad lol gi mating sangi Manipuri lol asi awang mathak to pukhana ba aikoi punamana honamina si haina Home Minister Govindas kunthawjum phongthokre Manipuri language day state level celebration committee na Jawaharlal Nehru Manipur Dance Academy Imphal kusamnaduna DM College campus ta leiba academy asigi auditorium na pangthokpa kunthraga manga suba Manipuri language day gi thoram da mak wafam asi phongdokhibani Sana Lebak Manipur haiba sayau isai saktuna haudokiba thoram aduda chief guest oina saruk yakibu Govindas kunthawjam na hai sakotpa khunayama amasum leiba ama saktak pad leiba adugi lol sakothanba mathoktai Yumtangnarib state singna masagi lol ningthina leijadabana atop state singdagi loksinduna makhoi lol oina sijanari state asigi oina di isagi asengba lol leijaramba asima sakthoksaningaini lainga ki maikeidigi su lol asi classical language ki thakta pukhatnaba yamna kana honari thauramadu lamsang asigi MLA Rajen amasum Langthawal asigi MLA Karam Syamna guest of honor state song wariba Sanalaibak Manipur gi composer Aribam Syam Sarmana special guest amasum hanagi Union Minister of State Dr. R.K. Ranjana President oina sarugaki amaramda ngasi writer platform Manipur na sinduna Manipuri language degi thoram Manipur Fresh Cup the Pangtokre thoram adu health services Manipur gi director Dr. Hemanta Kumar Lup asigi president Hawam Sitra madi Manipuri lol bunungsi jaba miyoi kyana sarugaki Manipur College ki Manipuri Department amasu Manipur College Alumni Association sinduna ngasi kunthraga manga suba lol gi numit College asigi seminar hall room number 1 pangtokre thoramadura Manipuri language demand coordinating committee ki hanagi chairman Professor MS Ningomba Manipur College ki principal Professor A Devdas Sharma amasum Manipur College Alumni Association ki president NG Nongaishu Sarugyaki Kumza English ngamaga samapan gi yankhai ga mathoida base year oiraga NRC tawbu yaroi KJC Mikok TV gi thabak paikhatringai da NRC hana update tawgudabani haina Meitei amasum Naga gi lupsingna taksilingai gi serakta Kokizau Council na Kumza English ngamaga samapan gi yankhai ga mathoida base year oiraga Manipur NRC tawbu yaroi haina phongdorakri KJC gi spokesperson Ginza Waljong na ETV Bharat piba interview ma da hai Census haibisi lengana matam gi oina tangai fadana pekhatpa thoramani Mikok TV gi thabak pekhatpada thoidong na akaibility adomaina mak Manipur NRC tawigi matangdadi kumza English ngamaga samapan gi yankhai gi mathoida base year oibe yaroi singi mapam ayamba manung hanjina leiba maramna kumza English ngamaga samapan gi yankhai gi mathoida lambi thongi khudong sadabana maram oiraga manung hanjina leiba khunggang singda Mikok TV gi thabak pekhatpada khudong sadaba kaya marum yonaki maduna maram oiraga kumza English ngamaga samapan gi yankhai gi mathoida pangthokiba census ta singi manung hanjinba maphamda leiba khunja kaya masing thibi yaukhidi haiki JFD के कन्वेनर जितेंद्र निंगोमम पुलिस न थीबा लागलामरी
Campaign for Just and Fair Delimitation JFD की convener Jitendra Ningomba Yauna lop asigi lusingi mayumda Manipur police na ahing nongyai da laktuna koithi thiramli Jitendra Ningombang gi okram suthekta leiba mayumda Manipur police ki uniform setpa gypsy amada tongduna lakpa police personnel singna ngarang numidang pung taraga makhairam tarakpada lakhi aduga mahaki mayumna sanglaga leibra haina thiramki thaudu odugi matangda Jitendra Ningombam na paumisingda hai Ihaw hawriba miyamgi lusingi mayumda police na koithi thiribadu kari maramgino phaba pambagi oiragari sema sama iraga samon torakpa matamda aikhoi lakkane masum nakoina hangni bohang sing hangba yagani maduna tana aikhoi bu huran madongna ihinglong yaida thiba lakpa haibasi kairo laikai mamangna aikhoi gi ikai kumnaba manganmani yumda lairiba nupi angang singda aki khang poanmani hiramasigi matangna home minister na yengsinbinaba appeal tawki Delhi da Pakistan High Commission manaktagi security barricade sing lathokre India na ngasi New Delhi da leiba Pakistan High Commission manaktagi external security barricade puna lathokre Islamabad da Indian High Commission manaktagi Pakistan na barricade sing lathokraba matungda pakhumpi bu oina thawang asi satakibani US ki envoy Sergio Gorna Jammu and Kashmir ki India ki yamna maru oiba sarukni haina phongtokhraba matungda India amadi Pakistan ki marakta Kashmir ga mari leinana naunu ungkhana barakhi Sergio Gor ki wapam adubu Islamabad ki maikedi akan mamonu yaningdaba phongtokpa loinana Pakistan ki foreign ministry na US ki Charge the Affairs Natalie Baker kauraga akan wapam kya thamki Hanadagi mari fakat han mangamdana lairaba India amadi Pakistan ki marakta Gor ki wapam aduna maram oiraga nauna amu ungkhatnanabagi masa oi US ki diplomat adubu yaningdaba phongdokpa oina Islamabad da lairiba India High Commission manaktagi security barricade sing lathokibani hainasu pau sida makhatana phongdorakri Tentana so miyamna thamjage aduga hauzik oina di miyam pau matanga solution jarage mas makhata banoba update miyam puna ngai minasi